Actor Reshmina cyber crime PS the WAKATKHRE social media platform ama oiriba Facebook the seven season be post tagatli haiduna post tagatli benuksitoi ko Facebook account asigi mayuk action Loukhtnaba Reshmi soro khaibam ko binupi amada cyber crime the WAKATKHRE ya school gi Reshmi soro khaibam ko binupi amana cyber crime police station gi OC da ai beserul pi duna WAKATKHRE wakat cherul adu da palli bading ase ekpung mapalum tabada Facebook tunuksitoi hainam thun be account amana mahag Reshmiga mari suklai leina dana semjin sajin ba post thagat lamba thengnare maram aduna hiram asida kupna thijen biduna post asibu thagat libe Meeoi asigi mathakta athuba da logi oiba action lobiyu haina sumakha tari nakal amarom de Imphal West district ki manung chanba singa kham maisnam lekai degi S Sutaranjan ko Meeoi amana cyber crime da tharakiba atopa wakat amada hai minister Yumnam Khemchan gi social amasung political character temsin naba manba mawong da nungsithoi ko Meeoi amana thasi ki tramwa gi nungthin pung taruk ta thaudok amaga mari lenana minister masamak thaudok aduda yawbugum ming panduna post ama thagalaki hairiba Facebook post aduda palliba thaudok aduga minister Khemchan dagi hiram amadata mari lenade thawong ase kan mamongda condemn tawi asigumba thawong sathriba Meeoi sing asigi mathakta logi oiba action lobi haina sumakhata na palli aduga mathangi update asna minister ani Yaona Saknairaba Meeoi 19 gi mathakta action Loukhtnaba KUKISINGNA WAKATKHRE World Kuki Zo Intellectual Council na brinda amadi bablu bu thagat pa phongdorakre Manipuri gi lengang paibada yawriba minister ani Yauna lamdam asigi Saknairaba Meeoi 19 gi mathakta logi oiba action Loukhtnaba World Kuki Zo Intellectual Council na CBI amasung NIA da WAKATKHRE council asigi president TS Haukip amasung secretary general chungjalang na kuyak piduna CBI gi director Pravin Sud amasung NIA gi Director Gupta da thabas cherol amana hai Manipur da hojik thokliba wathok asida Chief Minister N Biren MP Lesemba Sanajawba Lusingba Kangbuna Arambai Tengkon Mitei Lipun Kokominan Singba Lup Kayaga Kusam Narga Kuki Jo Purup ki Meeoi sing paktak na hatre loina na nupi oibi kayagi kai khumna manghan kre Meeoi kayabu mangak laga mai tharaga harpa ambulance manung de hingna mai thabana singba thawang kaya marum sathakre masida sunatana Kuki yum kaya marum amanga ta thokan ba thawang kaya marum su paktak thatna sathakra bani adum oinamak mitei maraktagi hanagi additional SP Thaunawjum Brinda amasung human rights activist Bablu Loitong Bomna misang mikhai naidaba wafam sing phongdorpagi damaktadi makoibu thagatli adubu tampaki CSO political leader kayana aran bu yumpham yaudaba pau santurak-tuna Kuki singbu Manipur dagi maru phangna muthatnaba hotnari maram asina politician Maheswar Thaunawjum Meitei Lipun gi chairman Promote Federation of Haumi gi president Sapam Jadubani Arambai Tengun gi commander in chief Korongan Bakhuman Kokomi gi Coordinator Jitendra Ningomba amasung RK Nimai Kokomi gi spokesperson Khuraijam Athoba BJYM gi hanagi president Baris Sharma Kumbi MLA gi PA Mairembam Romesh Saisakpa Tapta Jenta Mairapai Bilusingbi Thoksom Ramani amasung Lairik Laima environmental activist Lisipra Kangujam JNU gi professor Bhagat Oinam minister L Susindro MLA Thongam Santi MLA Ibomsa MLA Sapam Nisikanta amasung Gombidas Konthojam gi mathakta kupna thijin biduna logi oiba action lokhat piu mathakta pankhribe Meeoi sing asina Kuki gi mayokta wangang bagi video amadi aiba record kaya marum social media da irai laina phanglabani loinana editor guilds of India gi report tasu mayek sengna taklabani hairi aduga mathangi update asina KUKISINGNA mafam anida nongmai kaplakre Tatana Meitei singda kai haurakpagi khudam am oina Vishnupur district ki mafam anida Kuki militant singna Meitei gi khulsingda bom amasung nongmai round kamarum kapsilakre moirangi maning thangba sarukta leiba singphai Kuki village tagi ngasi nungthin pung amaga makhairom tarakpada bom kapsinduna attack tawraki madugi matung nungthin gi pung ahumrom tarakpada trong raubi maikai desu KUKISINGNA nongmai round kamarum Meitei gi khulsingda kapsilaki KUKISINGNA nongmai kapsinduna attack tawraklagasu Meitei singna khud hankide thaudok sing asida Meeoi amata sokhide haide mathangi update asna nongmai kapsilamba thodok mari lenana miyamna Baris Sharma gi yumda thumjinkhre wangkhai angom leikai maira paibina Baris pu social boycott tawkhre Sega road khoirakpam leikai da nongmai kaptuna Meeoi kaya sokhan kiba thodok to mapung oina chenai haina maral siriba Bharatiya Janata Yuba Morcha BJYM gi hanagi president Manoharmayum Baris Sharma gi wangkhai angom leikai de leiba yumda ngasi nungthin miyamna thumjinlakre haukiba thangji numitkin Numidang pung taraga makhairom tarakpa adwaida gari asoba amasung macha kharda lakpa mamai mamit khumba naha kharna Sega road khoirakpam leikai da nongmai round kamarum kapsilambagi Meeoi manga nongmai maruna panduna leikanaki thaudok asibu yaningda phongdokpa oina ngasi nungthin pung ama tabadagi hauraga tidim lambi gi Sega road machinda JSC against
indiscriminate shooting on innocent peoples na sinduna wakat mifam sathaki khoirakpam leikai khakta natana thangnaba leikai singi maira paibi amadi nupi kaya marom na saruk yaduna sathaki wakat mifam aduda youth of manipur gi masing yamlaba thomi kaya su laktuna saruk yaki jesi asena mangjona na ultimatum thaduna thodok asida chenaj be me pumna manga sinungtin pung ani phawbagi marung da faraga jairak pigadabani loina layeng bada soklaba sing adugi asangba senfam laingak na puthokadabani amasung natrabadi akan bakung jingsin gani haina lauthokibani lauthokibा matung ina ngasi nungthin wakat mi famsa thaduna thakiba matam ngaiduna leinaki matam adu phawbada nongmai kapagi thodok adu chena mi sing mapung phana phagat pangam kidaba amadi cm da pisin kiba memory dam adu da pan kiba wafam sing adu thabuk to onthorak tabadagi makha kari khungjung chengsin gedabage haina kupna kana nainaki pung amorom sangna khanaraba matung du wakat mi famliba mi sing adu ngasi nungtin pung makhairom tarak padagi hauraga wangkhai angom leikai deliba baris ki mayum tamna laki yamlaba miyam aduna mahaki mayum Yorokpada police singna mangjongno na ngaktuna leramba thengnaki youth of manipur gi thongmi sing jsi gi miuching amadi tongan tongan belekai gi maira paibi kaya na baris ki thonggan da phamjin duna leisen ki matam adu da baris masa mayum da leramda bedi ki mahak leikai gi amadi mung manung gi puba mioi sing na thorak tona wari san naba ngaina ba leiki matam adu da baris ki mamaga pokmin naba mamani haiba mioi ama thorak tuna miyam da ngakpi naba amadi mahaki maral gi matung inna logi oiba phangpham thokpa sing adu phangan naba imung manung da yetcharoi haiba wafam thamki loina na soklaba mioi sing adu gi asangba senpham baris ki imung manung na puthokchage haiba wafam su thamki tungda baris ki apokpi amadi loina bi su thorak tuna miyam da ngakpi naba khurumki mioi sing adu na pung kaya supna mafam adu da phamchin duna leirabasu baris ka pau phau naba ngamdabadagi imung manung amasung wangkhai angom leikai gi maira paibi singna punna wakanaki maduda numit nini gi manung da baris na masagi maral yajabaga loina na miyam khangna sengdokpa amadi hairiba matam asigi manung da police na sum haku pharaga logi lokhotpam thokpa action lokhotpa loina leikai na su police ki thabuk thorumda mateng pangba haina warep lokhi serak asida wangkhai angom leikai gi maira paibi gi maikai dagi su baris pu leikai asida social boycott tawrem haki imung manung gi thabuk thorum sing da leikai na saruk yararoi haina maira paibi loop asigi secretary gaitri miyam mangda lautoki asumna hiram khar da leikai miyam go wakhal taminna khibidagi khomjin ba lakhiba miusing adu mafam adu dagi handoki adu moinam yana kiba matam asigi manung da sengdoktaba amadi action lokhattaba tarbadi bariski mayum da amuk hanna thomjin ba amasung action lokhattaba police official sing adu gi mathakta sumiyam na thabuk paikhat pa haiba wafam sing youth of manipur gi maikai dagi lautoklam khi duga mathangi update asna hemanjit amasung drenthoi ngam gi mihat cbi na court mioi taruki mathakta charge sheet amasung angang amagi mathakta report thagatkre july taruki ayukta mayum dagi thokibadagi mafam khangna lereklaba matung mamang thagi kun manga da kuki militant sing hatok pikre habagi photo viral oirakra balentoi ngam bi jam amasung pijam hemanjit mihat ki matang da central bureau of investigation cbi na case lokhut ki baga loina mioi manga Fagat Shraba Matung da ngasi case asigi charge sheet mioi taruki mathakta Guwahati da laiba special court amada submit tawkre hairi agency ki pauna haibada CBI na mioi manga fakraba su charge sheet asida mioi taruki mathakta charge tawbuga loina na angang amagi mathakta child in conflict with the law CCL gi makhata report amasu file tawrakhi hairi